Arambai Tengol gi Kangbo Amana Federation of Civil Societies, Focs Manipur gi Vice President BM Yaima Sahada, Kuthaduna Furakre Hai, Manipur Kanna Hotnariba, Luba Magi Luchingba Amada, Arambai Tengol na Kutharakpa Asi Focs na Akan Bamong, the condemn Taurakpagaloina, Hayengi Nung Tilpung Mari Faubagi Manungda, Arambai Tengol na BM Yaima Masada Amadi Miam Kang na Lale Hai na Sengdorakadabani Haina, Focs ki Maike Degi Akan Bamong da akan bawafam thamlakle Focs ki Vice President BMI Masaha furakpagi thaudoka singarang kwa kaithel de leiba Rambai Tengol gi office ta thokibane thaudoka sina maram oiraga mahak mathabak naduna sorhon bawabadagi hata da leiba public hospital da lying chatharibane thaudoka sigi matangda BMI Masaha na fongdorakpada haibok chingdagi Haibok Chingdagi, Laibak Kotokpa Mio Sing Arambai Tengol na Fagatpada Mahaki Manau Nupa Ama Yauki Badagi, BMI Masahana Kwakaitel de Laiba Arambai Tengol Unit ki Office ta Chatuna, Mahaki Manau Nupa na Tauri Batabakadugi Maral Kokpinaba Wari Sana Bachatki, Mahakna Arambai Tengol Unit ki Office Yaubaga, Arambai Tengol gi Mio Singda, Mahaki Manau Nupa Adugi Maral Kokpinaba Wari Sana Bahobada, Mahak Asi, Focs ki Vice President Oina Sutaupu Bani Haina Su Mahakna Saktaki Hairi, Adubo Arambai Tengol gi Kangbo Aduna. Mahak na haining liba wafam sing fongdok pagitan japi dana Focs haibadi karino haiba wafam fauba thamduna maram chadana furakibani hairi thaudok asi Focs ki President TH Manihar na akan bamong da yaning da fongdorok pagaloy na Arambai Tengol na BM yaimagi manakta laktuna lale haina sengdok lagadabani amadi Arambai Tengol na BM yaima sahadagi mulhauba seloy na lupali sing kuntra ghari amasung anok nga sinung tilpung mari faubugi manungda asok pamasada sinagadabani karigumba hairi bathabak sing asi matam chana pangthok tabatarabadi Arambai Tengol asi sel matpa sel huran bakanglup amani haina miyam mamangda lauthokani haina akan bawafam thamlakli ngarang yaugiba anjigi lupa lising kuntra anok loina na magi gari loina ba makhoi na mulhobani madu athuma matamda gasigi horen gi pung mari boki manung sida koi hariba kan mafam sida masada ya holakadina mafam jamachu koi thamjage gari gumma masi yoroktraba koi lebak myam da ATS se sen lakpa sen huran ba adugum ba kambu na hebase akoi Federation of Civil Society Organization mai kan lautho ane ba gasi lebak myam da su thamjage gasi Arambai Tengol sorokta road show na tana karamba action lebak ki jamta kari togre nupi engang ason bata farga phuba makhoi ta gudam ma thau togdaba ahlam da befar kaiba ahalaman befar thamdaba lebak sina kana ki tori kai tori ki khangba tu lomni makhoi ki matung da kana gomba khara lepaganda Manipur thugai na ba sile ai ba je lebak myam da khangchen biwa abam jama thamjage ima lebak kanna bagi maike adom da changchin biu hena thona leina pating phodo ganda ahallor ba ingonda phuba yeibagi adugumba thona singdo madugi ndo hongtok piraga yekna bada oina pangan singdo phodo piu aduga mapa gumba ingonda khut thabi kibadu phawdi moina afaba wakhalama maike emda laganda madu line khara mani hai wafam amtang laganda singdokna bada singdokna kanda koina ima leba kanna bagi maike somda koi puna changchin min